ngasi numidang waram phongkiba tongan tongan ba manipuri sifong singdigi amasum thokiba thawdo wathok singdigi maru oiba I pausing khonga charaga manipur to optional gi maikeri myamna thamjigi ahan mara state chi wangda thokpa thawdo wathok hana myamda tentakna thamjaram gi ICICI Bank Manager Branch manungda halamle ama fagatkre birada leiba ICICI Bank the manager oiba sei kuntraga manga surabi nupi ama bank manungda halamle amasung cashier adusu yam thina sokle hari thawdo asi bank asida hana thabak tawrama miyo amana bank asidagi sana sing hurana na bo hona bada mukna badagi thawdo adu thokibani hari nupi amana laubadagi mafam adugi miyo sing laktuna miyo adu fagatuna police ta sinakre hari thawdo asi Birar railway station manakta leba ICICI Bank ta thokibani hanagi employee Anil Dubey se kuntraga manga marks opsinduna nupi aduda athoba thang paiduna kihanbadagi laikhidraba miyoi Yogita Bartak se kuntraga ma amasum cashier Srada Devrukar se kuntraga nithuina bank adugi Satar Singh Thingjin khibani sohari matam adusu bank asigi matam loirakpana atop staff sing loina hanakhiba matamni Dubeyna makhoi punamak hatnanaba kihan khi amasum locker manakta sangsin kiduna lupa crore amaga lakuntra ga nipan gi oigadaba sana puduna sienana bohona khibani nupi amana lawbadagi Dubey manaki car yodringeda miyamna phaba ngam khibani haina su pausna makhatana phongdorakli atopa pawamana COVID-19 pandemic na sahi amada angang satruka nifugu manga mama mapa lehendre Central Government na ngarang sagol sinumita phongdorakhiba amada haukiba sahigi April dagi satliba sahi sigi me kunga nipan phawbada angang satruka nifugu manga orphan ohelle hanis paw mana makhatana su phongdorakli oirakliba phiba masida nungnangba phongdokladuna angang singasi maruwaina UP amadi Andhra Pradesh tagi ni haina parliament thamkhre Pausina haidi UP da angang samaga yankhai gi nipan Andhra Pradesh da samaga taraga mapan Maharashtra da marfugumdoi aduga humdragumdoi amana Madhya Pradesh da gini so haidi wafam asingrang Rajya Sabha da Union Minister for Women's amasum Child Development Irani na ayib si oina members sing da khangan khibani ministry asina Child Protection Service CPS ama JJA ki makhar thabak ama laukhanaba wafam haudokli Thaurang asigi makhada non institutional care gi makhada thamada lupa lising ani phangangani aduga care institution singduda lupa lising ani ga samaga humpu tha khudingi pigani haina supali atopa pawamana Assam amade Mizoram ngamkhai gi wathok sakthorakli SP ama aruba phibam da soktuna laika nariba yauna Assam police taru Sian kraba Assam amadi Mizoram gi ngamkhai gi wathok nomonomagi sakthorak kadra haina mipainare Barak Valley gi Karimganj district ki Mizoga tainari ba makhoi gi lam manungda Mizogi lunkar semduna asu apan thoktana ba khonabagi sem saba taunari hairi wafam asi center yaunaduna wari makha kana sanari ngai marakta Assam gi sem Himanta Biswa Sharmana Mizoga tainaba mafam singda Police Commando lising marirom deploy taunaba khangan khibaga loinana pamdaba thawdo tholakpada khut hananaba hotnagani haikre maraksida Assam gi maruoiba social organization mayamna Mizogi kaihenba thawongbu yaningdaba phongdoktuna Mizoram gi lifeline oiriba NIS kaya economic blockade tawkhre adubu nakal animakta aman amagi misang sangba tawdanaba Center na CRPF ki lanmi sing ngamkhai gi mafam singda thajin khre hairi Karimganj ki SP Padmanabana phibam adu kupna yengli amadi yariba makhai pamdaba thawdok thoktana ba kupna senari hairena su pausna phongdorakli makha chatrak poina Manipur gi paw khara Myanmar da mateng pangna ba haijakre apunba imagi masa sing AIMS Manipurna India ki Prime Minister Myanmar athu okai ki tengbang ki polam sing athu bada pibinaba ayiba sirol piduna taksin khre Prime Minister da pihiba sirol aduga sap manana India ki mapan thoram puba Minister Dr. S Joy Shankar RK Ranjan
MOS Assam की Chief Minister Himanta Biswa Sarma amadi Manipur की Chief Minister N Biren su bisinkhre haina pausna makha tana su phongdorakli paus lusilapon yamna thajaninga oipa mafamdagi phangwa paw mana New Delhi ki host khasta North East ki nupi khrada nupa khrana nakhoigi red kya no haina hangbadagi North East nupi singaduna saunakibagi thaudu amagi video footage social media da viral oina satkibagi thaudu aduda chenariba miyoi nupa manga adu fagatkhre haina phongdorakli sabdajang enclave ki police nani masu makhoi singadudi Dinesh Ram sai kunthraga mari laifam Uttar Pradesh ki Jansi Asis Shibari say kuntraga mapan Nabin Shibari say nifuga matoi Bikas Shibari say kuntraga mari amasum Enkit Shibari say kunga mapan kaubi haina phongdorakli makhoi singasina Madhya Pradesh ki Saterpur dagini haina su phongdorakli haina paw sina makhatana su pali lusilakpoina mayam ngasi phonggi bisi phong singi maruebe headlines khara mayam la thamjaramgi mayam loi foktaminasi maruebe headlines khara COVID-19 Laipak sida COVID anaba miyoi lising nifuga mariga saniga kuntra nauna thengnare miyoi sangwaga yankhaiga mangana sikre so hairi amaromda India gi men's hockey pool A da point taraga nithoi phongduna ani subada leire PV Sindhu semi final yokre so hairi amaromda laumi singda har phangananaba policy semo hairi amaromda COVID ka mari lenana hidak yen thokre so hairi Amaromda boxer Laflina Borgohen semi-final sankre have a palm sut lady Amaromda MD Abdulda KIYDO na PPE sel mating pangkre haina su phongdok narakli loshilakpo na to papaw na Morias ki miat kan PYDA thas ki kunda sangayum phamdagi Maulana LS Boysabu Khelakong amadi laisangthem khulani gi geng khutpu amana huran bigi ming pisinduna miathina hatpi khipa asi akan momona condemn tawi lo bu khutta paiduna miye bigi punsi putin kangum uriba mara leiraba miat pasing akan maserak pi katabini haina Progressive Youth Development Association PYEDA gi chirula mana amana suddabi torakli association asigi secretary Dolai Pabam Narul Hakna Soi Tauduna Tadrokpa Sirola Sinhai Manipur gi mob lynching Taubi Yadi Haina Masigi Matang CMKB anti mob lynching Atubada Ek on Biduna Asiguma Mioeba Mana Tauroidaba Taudok Singdigi Matam Sana Ngak Tona Bokona Minasi Hairaduna Riaski Mihat Asigi Matangda Lengang Akan Mieng Sang Biu Hainasu Pongning Sing Shilakli Haina Pau Sinamakatana Fongdorakli Adumeo Nasigo na di paus matang sa lusinjarage dugo maruibi pausing naragri maraktan adum update pisarake haina channel sige mekeri ki thamjari amasum pathok sa basida sokibalan ki biyars memang pigane thank you